Manipur top trending news na tungan ba reliable source sing dagi lakot jaraga matam gi oiba maru oiba i pau sing pathukna khanghanjari KUKi singna blockade chathar padagi FNCC ga lenga ka yasina por padagi kongjang handokre October 8 mamang tagi taraga ni pandagi Foothills Naga Coordination Committee na Naga gi area da sugi designated camp sing sasilak yaroi amasung German Tiger Road haina mingthonba lambi na chingba samjin sajin ba yaroi haiba ga loina na Naga gi area da popi pambi thabasu yaroi haiduna Naga singna khundaba chingkong singya da lambi thingmagi kongjang changsilakiba adu ngasi ayuktagi working committee on KUKi civil society organization na National Highway number 2 da matam kakabab economic blockade ki kongjang changsilakpadagi FNCC ga lenga ka gi marta mifum pangtuk tuna khanabada yasinaba porpatagi FNCC gi kongjang kudatagi handokre nakal ani gi mifum asigi matung ina yana cherol amasung khujek pinaki yana cherol asigi manungda lenga ki maikai dagi German Tiger Road mingthonduna senggalakpada ayaba pi kiblaite amasung Film du yang silaba matung mathau taba legal action sing lakhutani hairi nakal amaromdana UNC na warning torpadagi World Indigenous Day pangthok lamdaida Ashang Kasar pham thadokre Northeast Indigenous People Forum gi miyeng makhada Indigenous People Forum Manipur IPFM na sinduna Imphal da World Indigenous Day 2025 ki thoram pangthokani haina mamang sahi 2024 losilakpadagi thawang torok labasu United Naga Council UNC na objection torokpaga loinana warning pirpadagi forum asigi President Ashang Kasar ngarang president ki phamdagi resign tawkre hiram asigi matangda forum gi vice president na mahakna ngarang isin ki basirol amada hayeng pangthokani toromlaba thorom asida mahak saruk yararoi haibaga loinana mahaki phirep asi UNC na khanghalakpa wafum gi matung ina lawponi haiki loinana mahakna resign tawkibadagi forum asigi vice president William Rohan bu ngarang pangthokiba forum asigi executive council gi mifamna lawbu wari ki matung ina kudaktagi president in charge oina khalle hairi Social activist Ashang Kasarna lauk leba firep asigi matangda mahaka wari sanabada pausi asina ngasi numidang waram telephone tawbada khalakide adum oina mahak ngarang numid yungba matamdagi hawduna forum asigi president amdagi resign tawrabani haibagi ai bachirol amadi pausi asina pangki panba yabadi forum asi kumja 2019 gi October 5 ta nikhatkibani hari maka tarpada Union State Minister Suresh Gopina Bishnupur district ta paket pa chakot thawangi thabak sing yengchinkhre Manipur gi Tauthokningai oiriba Loktak Part ko world class destination ohenbana similon pagathan bangamgani Suresh Gopi August 8 Manipur gi tauthokningai oiriba Loktak Part ko makhatana sengbat sagabagi maru oiba leiri haiduna part asibu world class destination ama oina sembal abadi similon pagathan bata achau mating oigani haina ngasi Bishnupur district ta pakatpa takot thorangi thabak sing hakthena yengsilakiba petroleum natural gas amasung tourism gi state minister Suresh Gopi na pungdokre ma ngasi district asida lakuna tongan balenga ki line department sing amasung maru oiba lenga ki scheme sing thabak onthok pagi film sing hakthengana review tobugi mifam amasu mahna mayai tangbal loguna pangthoki district asigi mini secretariat campus da pangthokpa review meeting da deputy commissioner Pooja Elangbam police ki SP ADM SDO BDO sing amasung district level officer sing saruk yaki mifam da saruk yaki bi DC Pooja Elangbam na district asigi manung da lariba khauri phaba laisang Laukoi Pat Nambolgi Maibam Lokwa Singda Lariba Red Hill Amadi India Peace Memorial Bishnupurgi Loisang Sri Gopinath ki Laisang INA War Museum INA Memorial Complex Loktak Pat amasung Sangai Ethnic Park na singba singi matangda marik jumba PowerPoint projection tauki aduga karangbu local digital island ama oina sengbolak thabak thorom singi matangda su DC na marik jumba wapam state minister da pongdoki DC na piba PowerPoint projection yengsilaba matung state Minister Suresh Gopina Loktak Part world class destination ama oina senggol abadi similon fagat hangani haiba wapum maru oina launaba saru yakiba official singda kahanki line department ki manungda health education agriculture power mine irrigation amasung atopa location singi maikai digisu department profile sing amasung makoina lokot pathabak thoram singi matupa wapum sing pungduk na utki Union State Minister na department singda thambakpa report sing yenga matungda prime minister na Notice the yengba miyengga loinana anuba thabak thoram sing pakhatpada pung changnaba paukak piki mahakna hai prime minister na notice ko sakothanba pambagi mangmangli hairuduna Manipur busu karingba state asigi miyamna tongan ba sector singda innovative idea sing lairabadi anuba amasung takotlaba state ama oheningri haiki tourism center da akana miyeng paladuna mahakna pongdokibada similon pagathanbagi damak integrated development sakhatpagi mathau tari hairi aduga health sector gi oinasu kokpa noriba angang siba single cell anemia amasung malaria na singba mayak nabugi matang su mahangna hakchina lobaga loinana mari lainaba department na pangthok thokpa thabak sing chap chana pangthok na bakanghanki aduga education sector dana oja singi capacity building gi damak akhanaba training program pangthok pagi maru oiba lai hairaduna training asipi rabadi lenga ki school singi quality fagat halakani amasung
mahiroi masing yamna tamakani haiki khamlamba truck ta thomjinbada mahiroi ani sire ama sokle ngarang numidang pung 8 ga makhai rom tarpada parking line thandra khamlamba singpuba truck AS01/BC 4541 gi maningda kaksing khuno college ki mahiroi ahum pungba Vespa amana thomjinbada mahiroi ani laikidre ama sokle wangjing khunong machin gi lambi da to kiba thawdo sida laikidaba singdi college asigi student union gi general secretary oidiba BA last semester tamliba mayang lambam Vishal Chahi Kun Apopa M Ibohol Amasung Games and Sport ki Secretary Oiduna BA Anishuba semester tamliba Haisnam Ngongo Chahi Taranipan Apopa H Ingo Chani Makoi Animak Kaching Kunau Dagini Aduga Sokpadagi Ras Medicity da Like Naribu Mahiro Aduna Kumukcham Nivas Chahi Taranipan Apopa KH Tombakawi Mahaksu Kaching Kunau Dagini Hairi Bespa Adu Laikidaba Nangong na Tharopa Wangu Dagi Kaching Kunau Romda Lakibani Hairi Laikidaba Anigi Imungi Muisingna Pongdorpada Wangjing Kuno Gilambi asi yamna PE amasung mai sumami Waikong PS ki fog light ki mangala achat awok singda mit thakpadagi mamang su accident thokuna laikidaba yaukre maramasina Wangjing Kuno Gilambi asi khara pathok khanaba eviction chathaba mathok tari haiki thawdo asi thokpaga makoi ahumak Wangu PS station da fast MP daba kolakpada Visaldi lambi da laikidabani thawdo asi gi matangda police na case ama lakhot laga laikidaba ani gi hakchang Jenims ki Medial Sangda Executive Magistrate ama yauna video conference tawga postmortem examination tawkhe makha tarpada security force na Langol Moirang amasung Kachinggi Loksipa Chingkhong dagi kuchukhalakia fagatkre Police control room na ngasi Hadopa Chirol amada ngasi security force na Lamphel PS na Koliba Langol Usoi Makhongi area dagi kuchukhalai kya fagat pangamkre aduga Tilipati area dagi dukan amasung miyam dagi sial lawbuda senaba mioi mari amasu fare police na hairi Police control room na ngasi Hadopa Chirol amada Kolpat PS na Koliba Tilipati area gi Hanuman Mandir Manaki miyam amasung dukan singdagi sial lawbuda senabani haiba mioi mari fare hairi Sirol asigi matung ina far mioi singdudi wangkhai kunong dagi oinam laliba chahi kun gumdoi konjengbam bungka chahi kun traga amasung oinam joigalunena new chekon dagi laisam yaifaba chahi kun traga mathoini makoi dagi Honda Activa ani recover tawi hairi amaromdana private hospital singda PMJAY gi makhada dialysis treatment over yaroi haibasi essential sikro hairibra August Nipan private hospital singda PMJAY gi makhada tha asigi Taraga tarutagi mahatana dialysis tawba yaroi haina kanghalakibasi dialysis sathariba amasung masigi mathau tariba patient sing si haibaga chap mani hairuduna leingakna private hospital singda yasinaba purtuna tha asigi taraga taruki mamangdagi mahatana lanai laing singda PMJAY gi makhada dialysis tawba yaragani haibagi order pithokiu haina dialysis patient party gi mohchinduna boni naroibamna thongdorkhe ngasi press club ta pangthukpa pawgi mifamda wafam asi phongdokladuna mahana hai ha asigi tarukta Association of Health Care Provider of India Manipur chapter na private hospital singda PMJAY scheme gi makhada patient sing treatment tawda changkhiba senpham sing reimbursement claim tawbasu lenga ki authority singna pithoktabdagi tha asigi tara tarukagi hauruduna private hospital singda PMJAY gi card paiba mafum matam kharagi oina chanaroi haina pongdokre aduga hospital authority singi maikai su dialysis treatment singi imung manungdasu khanghalakle hari Association asigi khongthang asi na khwaidagi chawna chetheng phangadoriba asi haujik PMJAY card paiduna tongan ba Manipur gi private hospital singda chronic kidney disease CKD mayok naduna dialysis tawriba patient singni hairi scheme asigi makhada free da dialysis tawraba hawda puthok posin tawba hidak langthak leiba amadi dialysis leibagi awaba mayok ringai cherakta scheme asigi card paiba singbu laing laroi hair pasidi anaba sing hingna siba ngaibaga pangkak oiragani Maram asina lairaba patient singi hanbiraga mari lainaba authority na tu matamda miyeng changbiduna association asina pirakliba matam asigi mamangda yasinaba portuna PMJAY gi makhada dialysis tawba yahanbiu haijarakli video asu pawdamada soikiram kiba wasu ngapigani channel asu bunuk sibiduna share amadi subscribe tawbibi damo haini tan tharap khondok sari amadi makhata namyam gi seba tawba ngamba ojege